Hello ma'am, welcome back to my YouTube channel. Ma'am nungaibo ma'am soidra ma'am nungambane ne khanjai. Ma'am ngasigi video si mukbang su nachade, prank video su nachade, call prank su nachade, funny video su nachade. Video si di asini akhoi chije se oloi bag humai ye asum se ma'am lol ko putul thamna ba adugi miyai de minjen jawdo adu modon lol ko. Ma'am ai photo shi ngana ke asire photo. Ma'am asi ingbiro mayamna karigumba pambiba yawarsu order tawba yani adugi matakta mayamna tamningba yawargana ai description da link hapcharake akhoi chijegi video do adugi mayamsu paisa su tingaroi adugi yumda famfamna tambasu yare chi akhoi fadanda takpani aduga changaga adum yingbiro mana taido adudi mayam akhoi chijegi video do follow tobiro adugi like amasung tobiro adugi share amasung tobiro mayam ngasi video sile asini mayam ngasi video si nungaijate like share subscribe amasung comment tobiramo bye bye follow to salbiramo